나도 아이형으로 하려는 강대. ꯕꯣꯏ ꯂꯨꯋꯥꯡ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦꯅꯦ. ꯕꯣꯏ ꯅꯪ ꯕ꯭ꯔꯣ ꯑꯥꯔꯖꯦ ꯈꯨꯔꯨꯝꯖꯔꯤ ꯕ꯭ꯔꯣ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯀꯅꯥꯅꯣ ꯃꯃꯤꯡ ꯈꯪꯗ꯭ꯔꯦ ꯕ꯭ꯔꯣ ꯂꯨꯋꯥꯡꯁꯦ ꯀꯅꯥꯅꯣ? ꯇꯣꯝꯕꯣꯏꯔꯣ ꯅꯪ? ꯇꯣꯝꯕꯣꯏ ꯈꯨꯔꯨꯝꯖꯔꯤ. ꯇꯣꯝꯕꯣꯏ ꯍꯥꯏꯗꯤ ꯀꯅꯥ ꯇꯣꯝꯕꯣꯏ? ꯀꯅꯥꯅꯣ ꯇꯣꯝꯕꯣꯏꯅꯣ? ꯇꯣꯝꯕꯣꯏꯅꯤꯅꯦ. ꯂꯨꯋꯥꯡꯔ ꯂꯨꯋꯥꯡ ꯃꯥꯜꯂꯤꯅꯦ ꯂꯨꯋꯥꯡ ꯀꯩꯅꯣ ꯕ꯭ꯂꯨꯒ ꯌꯥꯎꯏ ꯂꯨꯋꯥꯡ ꯃꯥꯜꯂꯦ ꯗꯤꯃꯥꯄꯨꯔꯒꯤꯗꯤ ꯂꯨꯋꯥꯡꯗꯨꯔ ꯀꯩꯅꯣ ꯈꯪꯗꯦ ꯃꯃꯤꯡꯒ ꯆꯦꯟꯖ ꯇꯧꯕꯅꯤꯅ ꯈꯪꯗꯦ ꯋꯥꯏ ꯇꯤꯁꯨ ꯈꯔ ꯑꯦꯜ ꯕꯤ ꯆꯪꯗꯕꯅꯤꯅ ꯈꯪꯗ꯭ꯔꯦꯗ
ꯕꯣꯔꯣꯒꯤ ꯃꯤꯡꯗꯣ ꯍꯥꯏꯔꯛꯂꯣꯏ ꯑꯩꯒꯤ ꯃꯤꯡꯗꯣ ꯑꯗꯨꯗ ꯂꯩꯇꯗꯤꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡꯗ ꯑꯗꯨꯗꯨꯒ ꯂꯩꯕꯅꯦ ꯑꯗꯨꯅꯤ ꯑꯩꯒꯤ ꯃꯤꯡꯗꯤ ꯕ꯭ꯔꯣꯒꯤ ꯃꯤꯡꯗꯣ ꯍꯥꯏꯔꯛꯂꯣꯏ ꯑꯩꯒꯤ ꯃꯤꯡꯗ ꯑꯗꯨꯝ ꯃꯤꯡ ꯂꯩꯌꯦ ꯂꯨꯋꯥꯡꯅ ꯀꯩꯅꯣ ꯈꯪꯗꯦ ꯂꯨꯋꯥꯡ ꯅꯪ ꯅꯠꯇꯔꯥ ꯗꯤꯃꯥꯄꯨꯔꯒꯤ ꯂꯨꯋꯥꯡꯗꯣ ꯑꯣꯏꯔꯝꯒꯅꯤ ꯀꯗꯥꯏ ꯅꯪꯒꯤ ꯑꯥꯏꯗꯤ ꯑꯃ ꯍꯥꯟꯅ ꯆꯦꯅꯦꯜ ꯄꯥꯏꯕ ꯑꯥꯏꯗꯤꯗꯨꯗꯤ ꯎꯈꯤꯗꯔꯦ ꯑꯇꯣꯞꯄ ꯑꯥꯏꯗꯤ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩ ꯈꯪꯕꯗ ꯍꯧꯖꯤꯛꯀꯥꯟ ꯑꯦꯜꯕꯤꯒ ꯅꯨꯡꯉꯥꯏꯇꯔꯃꯅꯤꯒ ꯅꯨꯡꯉꯥꯏꯇꯔꯦ ꯑꯦꯜꯕꯤꯒ ꯅꯠꯇ꯭ꯔꯥ ꯇꯜꯂꯦ ꯌꯨꯇꯨꯕꯀꯁꯦ ꯂꯣꯏ ꯇꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯒꯤ ꯌꯨꯇꯨꯞ ꯍꯥꯏꯕꯗ ꯉꯥꯎꯔꯝꯕ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯂꯩꯔꯤꯉꯩꯗ ꯉꯥꯎꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯇꯜꯂꯦꯗ ꯅꯨꯡꯉꯥꯏꯇꯦꯗ ꯕ꯭ꯔꯣ ꯅꯝꯕꯔ ꯈꯪꯗ꯭ꯔꯣ ꯕ꯭ꯔꯣꯅ ꯕ꯭ꯔꯣꯅꯣ ꯕ꯭ꯔꯣ ꯅꯝꯕꯔ ꯈꯪꯗ꯭ꯔꯣ ꯀꯅꯥꯒꯤ ꯅꯝꯕꯔ ꯀꯅꯥꯏ ꯅꯝꯕꯔꯅꯣ ꯍꯥꯏꯁꯦ ꯅꯪ ꯈꯪꯗ꯭ꯔꯣ ꯀꯅꯥꯒꯤ ꯅꯝꯕꯔꯅꯣ ꯍꯥꯏꯁꯤꯕꯨ ꯀꯨꯏꯔꯦ ꯑꯩ ꯋꯥꯏꯊꯤ ꯄꯥꯏꯗꯕꯅꯤꯅ ꯀꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯋꯥꯏꯇꯤꯒꯤ ꯗꯨꯅꯤꯌꯥꯗ ꯀꯥꯎꯔꯦ ꯆꯦꯅꯦꯜ ꯂꯩꯕꯅꯤꯅ ꯁꯨꯝ ꯉꯥꯛꯇꯪ ꯑꯦꯜꯕꯤ ꯊꯥꯒꯦꯅ ꯁꯨꯝ ꯊꯥꯖꯤꯜꯂꯤꯅꯤ ꯆꯦꯅꯦꯜꯁꯤ ꯁꯨꯝ ꯑꯩ ꯍꯤꯡꯉꯤ ꯍꯥꯏꯅ ꯁꯨꯝ ꯊꯥꯖꯜꯂꯤꯅꯤ ꯆꯦꯅꯦꯜꯁꯦ ꯂꯨꯋꯥꯡ ꯆꯥꯛ ꯆꯥꯗ꯭ꯔꯤꯗ ꯂꯨꯋꯥꯡꯁꯦ ꯏꯪꯂꯤꯁꯀ ꯉꯥꯡꯉꯛꯑꯦ ꯇꯧꯔꯤꯁꯦ ꯂꯨꯋꯥꯡꯁꯦ ꯏꯪꯂꯤꯁ ꯉꯥꯡꯉꯛꯑꯦ ꯇꯧꯔꯤꯁꯦ ꯂꯨꯋꯥꯡꯁꯦ ꯀꯔꯥꯏ ꯑꯩꯅ ꯈꯪꯕ ꯗꯤꯃꯥꯄꯨꯔꯒꯤ ꯂꯨꯋꯥꯡꯗꯨ ꯃꯥꯜꯂꯤ ꯅꯪ ꯑꯣꯏꯔꯝꯕꯖꯥꯏ ꯑꯩ ꯈꯟꯕꯗ ꯅꯪꯒꯤ ꯆꯤꯆꯦ ꯀꯔꯥꯏ ꯃꯃꯤꯡ ꯀꯩꯅꯣ ꯃꯥꯏ ꯃꯃꯤꯡꯗꯨꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯀꯔꯤ ꯅꯣꯏ ꯅꯝꯃꯗꯣ ꯃꯃꯤꯡ ꯀꯩꯅꯣ ꯀꯥꯎꯈ꯭ꯔꯦꯅꯦ ꯅꯣꯏ ꯅꯝꯃ ꯃꯃꯤꯡꯗꯣ ꯀꯩꯅꯣ ꯀꯥꯎꯈ꯭ꯔꯦ ꯅꯣꯏ ꯅꯝꯃ ꯃꯃꯤꯡꯗꯣ ꯍꯥꯏꯔꯛꯎꯅꯦ ꯅꯪꯒ ꯃꯥꯒ ꯅꯍꯥꯟ ꯑꯦꯜꯕꯤ ꯇꯧꯕꯗꯅ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯎꯏ ꯅꯣꯏ ꯅꯝꯃꯗꯣ ꯀꯔꯥꯏ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯃꯄꯨꯟꯁꯤꯗ ꯂꯥꯛꯇꯦ ꯃꯥꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯑꯩꯅ ꯑꯦꯜꯕꯤ ꯊꯥꯕꯗ ꯅꯣꯏ ꯅꯝꯃꯗꯣ ꯃꯄꯨꯟꯁꯤꯗ ꯂꯥꯛꯇꯦ ꯍꯥꯏꯔꯒ ꯑꯁ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯦ ꯍꯥꯏ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯣꯏꯕ ꯅꯣꯏ ꯅꯝꯃꯗꯣ ꯃꯥ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯃꯥꯏ ꯆꯦꯅꯦꯜ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯚ꯭ꯌꯨꯒ ꯀꯥꯕ꯭ꯔꯣ ꯅꯣꯏꯒꯤ ꯂꯪꯀꯥꯒꯤ ꯅꯝꯃ ꯅꯠꯇ꯭ꯔꯥ ꯅꯝꯃ ꯂꯪꯀꯥꯒꯤ ꯑꯣꯏꯔꯝꯒꯅꯤ
host KMC ꯆꯥꯛ ꯆꯥꯗ꯭ꯔꯤ ꯋꯥꯠꯂꯤ ꯄꯨꯡ 10ꯗ ꯂꯨꯋꯥꯡꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯂꯨꯋꯥꯡꯗꯤ ꯆꯥꯛ ꯆꯥꯔꯕꯣ host no ꯑꯣꯏꯔꯝꯂꯣꯏꯀꯣ ꯅꯣ ꯅꯠꯇꯦꯀꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯪꯒꯤ ꯀꯔꯥꯏ ꯋꯥꯔꯤꯗ ꯐꯥꯔꯤ ꯅꯪꯒꯤ host ꯁꯦꯀꯦꯟ ꯆꯥꯔꯦ ꯅꯪꯒꯤ ꯅꯔꯣꯜ ꯊꯥꯏ ꯃꯥꯏꯗꯨꯒ ꯐꯥꯔꯤ ꯅꯪꯗꯤ ꯀꯔꯥꯏ ꯂꯨꯋꯥꯡꯅꯤ ꯂꯨꯋꯥꯡ ꯀꯔꯥꯏ ꯗꯤꯃꯥꯄꯨꯔꯒꯤ ꯂꯨꯋꯥꯡ ꯅꯪꯒꯤ ꯃꯃꯤꯡꯗꯨ ꯀꯩꯅꯣ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ YTꯗ ꯑꯦꯛꯇꯤꯚ ꯂꯩꯇꯕꯒꯤ ꯃꯃꯤꯡꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯟꯅꯩ ꯆꯦꯅꯦꯜ ꯑꯁ ꯅꯣꯏ ꯒꯣꯄꯥꯜ ꯕꯂꯣꯗꯨ ꯀꯗꯣꯝꯗ ꯂꯩꯒꯦꯅꯦ ꯀꯨꯏꯔꯦ ꯎꯗ ꯒꯣꯄꯥꯜ ꯕꯂꯣꯗꯣ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯃꯁꯛ ꯎꯕꯗ ꯀꯨꯏꯔꯦꯍꯦ ꯃꯥꯕꯨ ꯀꯗꯣꯝꯗ ꯂꯩꯔꯤꯅꯣ ꯈꯪꯗꯦꯅꯦ ꯀꯃꯥꯏ ꯄꯥꯜꯂꯤꯒꯦ ꯒꯣꯄꯥꯜ ꯕꯂꯣꯗꯨꯕꯨ ꯒꯣꯄꯥꯜꯗꯣ ꯃꯁꯛ ꯎꯕ ꯀꯨꯏꯔꯦꯍꯦ ꯀꯥꯏ ꯂꯩꯒꯦ ꯑꯗꯨꯕꯨ ꯅꯣꯏꯒꯤ ꯇꯌꯥꯏ ꯍꯥꯏꯔ ꯅꯪꯒꯤ ꯇꯌꯥꯏ ꯀꯧꯕꯗꯣ ꯇꯌꯥꯏꯗꯣ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯀꯨꯏꯔꯦ ꯎꯗꯕ ꯇꯌꯥꯏ ꯎꯗꯕ ꯀꯨꯏꯔꯦꯍꯦ ꯂꯨꯋꯥꯡ ꯀꯔꯥꯏ ꯅꯣꯏꯗꯣ ꯅꯍꯥꯟꯗꯤ ꯐꯖꯅ ꯀꯔꯥꯏ ꯅꯣꯡ ꯆꯨ ꯃꯥꯜꯂꯦ ꯕꯔꯞꯀ ꯇꯥꯏꯅꯦ ꯑꯗꯨꯒ ꯗꯤꯃꯥꯄꯨꯔꯗ The host is the blood lamdingino okay lamdagino kay ngaino hindi ꯑꯩꯒꯤ ꯕ꯭ꯂꯥꯠ ꯀꯩ ꯂꯝꯒꯤꯅꯣ ꯍꯥꯏꯔꯣ ꯑꯣ ꯑꯩꯒꯤ ꯕ꯭ꯂꯥꯠꯇꯤ ꯀꯗꯥꯏ ꯃꯤꯇꯩꯒꯤ ꯂꯝꯒꯤ ꯕ꯭ꯂꯥꯠꯅꯤ ꯑꯩꯒꯤ ꯕ꯭ꯂꯥꯠꯁꯦ ꯃꯤꯇꯩ ꯂꯝꯒꯤ ꯕ꯭ꯂꯥꯠꯅꯦꯕ ꯃꯤꯇꯩ ꯏꯃꯥꯅ ꯄꯣꯛꯄꯅꯤꯅ ꯃꯤꯇꯩ ꯏꯃꯥꯒꯤ ꯕ꯭ꯂꯥꯠ ꯑꯣꯏꯇꯥꯔꯦ ꯕ꯭ꯂꯥꯠꯄꯨ ꯀꯩ ꯇꯣꯉꯥꯟꯅ ꯃꯤꯇꯩꯕꯨ ꯕ꯭ꯂꯥꯠꯄꯨ ꯇꯣꯉꯥꯟꯅ ꯂꯩꯕ꯭ꯔꯥ ꯑꯩꯁꯤꯕꯨ ꯃꯤꯇꯩꯗꯤ ꯃꯤꯇꯩꯅꯤ ꯀꯩꯅꯣ ꯃꯤꯇꯩꯒꯤ ꯕ꯭ꯂꯥꯠꯅꯤ ꯀꯅꯥꯒꯤ ꯕ꯭ꯂꯥꯠ ꯑꯣꯏꯗꯒꯦ ꯃꯌꯥꯡꯒꯤ ꯕ꯭ꯂꯥꯠ ꯑꯣꯏꯗꯣꯏꯅꯣ Who is blood?